Nurse yaudana kaidonung the health sector asi chawkhat payaroi haina sees a hospital and research institute ki CMD Dr.Kh.Palin na fongdokre trained nurses association of India amasung student nurses association of India Manipur state branch na sinduna Kumalampak main stadium da pangthokpa annual SNA sports and cultural meet haudokpa ki thauram da wafam asi fongdokibane thauram adu Dr. Palin na makha taraduna Manipur da nurse marangkai na leire loina na India ki tongan ba state singda Manipur gi nursing yamna pamna ba ama oirakli India da natana international gi thak tasu Manipur gi nursing asi pamna ba horakle sports na nursing asi masamu fana thamna ba hotna ba da achoba thodang ama oiri amade culture na thaksi khasi tambi ba gi achoba lambi amane hairiba sports amasung culture asi nursing da su yamna maru oi haiki Manipur gi anaba sing mapalam da chatuna laying lamba adu haujikti chatpagi chang hantharakle haiba wafam asi SHRI gi CMD asina thamladuna mapalam gi anabasing Manipur da laktuna lying ba hongnarakpa yaure haiki thauramadu trained nurses of association ge India Manipur state branch ke president and tangbi amasung YS ke director Fulen yauna nursing tamlibi mahairoi sing na sarukyaki 60s, 70s da kapadalang bam satnarami je Tribugor adagi downtown adagi Vellore Alipur Vellore ai sing si yamna chatlami adubu medical revolution ama Manipur da yamna chauna pirakrel augiba decade ani humsida adu haujikti mapandagi anaba su yamna lakpa hore Tribugor haina satnaram ju Tribugor to Imphal je flight lere adu aya matam da moidagi adaidagi anaba si Manipur da lakpa aya basu oire haujiksi adu da natana international arena da Myanmar da koi sisa mission Myanmar haina ma tawrubadagi mafam sida laying pham lay khangbadagi Bangkok Singapore da yam tang chatnaram basing du Manipur da lakhibani 5000 mathakta lakre